46 AR amadi 2 Mahar Regiment degi fangba pau amagi matung inna wangu laifam awang singya amadi warkok singsang da thi buhumbagi thabak chathakre police ki pau amagi matung inna thi buhumbagi thabak asi ngasi ayuk pung 3:30 dagi pung 8:10 mga fawba chathaki haide hariba thi buhumbagi thabak asi Superintendent of Police Kakching Priyadasni Laisram MPS Kim ing makhada pangthokpani thi buhumbagi thabak chathabada bom yaungna yamlaba khusu khulai kaya phagatpa ngamkhi phagalaba khulai sing adudi SMG carbine ama single barrel ama modified .303 rifle ama single barrel ama USA haina mark tawba revolver ama ICEDP MG Mari 40mm maru ama ICEDP MG ahum 40mm maru ama detonator yaudaba ICE grenade Mari KG ani lumba IED ama KG ama lumba IED ama KG ama makhai lumba IED ama 70mm cartridge manga buffing handset ama tear smoke grenade ama tear smoke cell soft nose ahum tear smoke cell normal ama anti-riot cell ama grenade ki ama 9mm maru mari 7.62mm maru tara AK rifle ki empty case nipan insas rifle ki empty case kuntaret AK rifle maru taru insas rifle maru humputara mathoi amadi atai polam sing phagat pa ngamle hairi case ama lakutuna makhata na investigation taunabagi damak fagal aba khulai sing adu wangu PS sa sinakri hairi